ꯉꯁꯤ ꯃꯦꯒꯤ ꯗꯦꯠ 27, 2025 ꯍꯥꯃꯦꯡ ꯍꯥꯇꯝ ꯑꯍꯥꯟꯕ ꯃꯆꯥ ꯂꯝꯍꯥꯡꯗ ꯄꯣꯝꯃꯦ ꯃꯣꯏꯁꯦ ꯂꯧꯕꯨꯛꯇ ꯊꯥꯗꯣꯛꯄꯅꯤ ꯃꯌꯥꯝ ꯑꯥꯗ ꯂꯩꯔꯤꯕ ꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯟ ꯑꯃꯅ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯃꯆꯥ ꯄꯣꯛꯂꯦꯅ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯍꯨꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯆꯤꯛꯄꯤꯔꯗꯕꯅꯤ ꯃꯇꯣꯝꯗ ꯂꯩꯍꯧꯕꯁꯤ ꯃꯌꯥꯝ ꯃꯣꯏ ꯄꯨꯜꯂꯤꯉꯩꯗꯗꯤ ꯍꯨꯏꯅ ꯆꯤꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯂꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯣꯏ ꯍꯨꯏꯁꯤ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯊꯤꯔꯒ ꯑꯗꯨꯝ ꯆꯤꯛꯄ ꯃꯃꯥꯡꯗꯁꯨ ꯗꯦꯠ 15ꯗ ꯃꯄꯤ ꯑꯃ ꯁꯤꯔꯒ ꯁꯨꯃꯥꯏꯅ ꯃꯆꯥ ꯄꯣꯛꯑꯒ ꯂꯝꯍꯥꯡꯗ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯋꯔ ꯑꯃ ꯂꯩꯕ ꯁ꯭ꯋꯥꯏꯁꯤꯗ ꯄꯣꯛꯑꯒ ꯃꯄꯤꯗꯨ ꯆꯤꯛꯈꯥꯏꯕꯤꯔꯝꯗꯅ ꯑꯗꯨꯅ ꯃꯆꯥꯗꯨꯅ ꯆꯤꯟꯅ ꯑꯗꯨꯗꯤ ꯆꯤꯛꯑꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯄꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯦꯗꯣꯞ ꯇꯧꯍꯟꯈ꯭ꯔꯦ ꯁꯤꯒꯤ ꯃꯄꯤ ꯃꯍꯥꯇꯝꯁꯦ ꯑꯍꯥꯟꯕ ꯃꯆꯥꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ 2025ꯀꯤ ꯑꯣꯏꯅ ꯃꯁꯤ ꯃꯆꯥꯁꯤꯅ 19 ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ 2 ꯁꯤꯈꯤꯕ ꯑꯗꯩꯁꯤ 13 ꯀꯣ ꯍꯤꯡꯕ ꯍꯤꯡꯕꯤꯔꯒꯁꯤ 13 ꯑꯣꯏꯗꯣꯏꯅꯤ ꯖꯁ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯏꯟꯇꯔꯦꯁ ꯂꯩꯕꯁꯤꯡꯅ ꯌꯦꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯃ ꯈꯤꯇꯪ ꯑꯣꯏꯖꯁꯅꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯆꯕꯅꯤ ꯌꯨꯝꯁꯦ ꯊꯥꯞꯄꯅꯤꯅ ꯁꯤ ꯄꯝꯃꯒ ꯄꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯄꯤꯁꯤꯅ ꯑꯗꯨꯝ ꯏꯟꯖꯔꯅꯤ ꯄꯨꯡ ꯐꯥꯗ꯭ꯔꯤ ꯄꯣꯛꯄ ꯑꯗꯨꯝ ꯃꯆꯥꯁꯤ ꯃꯈꯣꯝ ꯊꯛꯄ ꯍꯧꯔꯦ ꯀꯪꯕ ꯉꯥꯏꯔꯝꯃꯤꯅꯤ